UPF KNO na Manipur gi singi area singa si makhoy gi lamni haina claim tawribasi aranbu wafamni kokomi hawkiba November 3 amasum 8 New Delhi da Bharat Sarkar ki Home Ministry gi official amasum kokila hulup singi apunba umbrella body wariba UPF amasum KNO gi lusingba singa wari sanakiba duda Manipur gi singi area singa si makhoy gi pari puri gi lamni hairiba lam singa si Manipur gi Maharashtra ki makhada lengak sasan toramba laikide haina phongdokibadu pumla lalaba amani haina kokomi gi maikaidigi Bharat ki Prime Minister da memorandum pisinduna khankhri Prime Minister da pisinkiba memorandum adu da hairiba singdi UPF amasum TKNO gi maikaidigi Manipur gi Maharashtra ki makhada lengak sasan tawdun leramkiba singi lam singa si makhoi gi mapa mapu gi lamni haina claim tawriba silamda masigi historical amasum legal factsing adu karimata ikai khumnadana separate Kuki administrative territory gi demand adu justify tawnaba honabani historical record ki matungina Manipur State Darbar Rule 1907 amasum post independence judicial ruling 1963 amasum 1973 gi matungina Manipur gi singi area sing asi yauna Manipur gi territory pumba state amasum masigi successor singi constitution amasum lawful jurisdiction makhad lerami hai mayek sing yauribani colonial settlement policy ama oina Kuki migration amasum settlement asi Manipur gi singi jaga sing the British na ahanba Anglo-Burmese war 1823 tagina 1826 mai paklaba matung 1940 gi matam dagi horakhibani British na Kuki khul sing asi mokho gi colonial frontier strategy ama oina eastern frontier si secure oina ba thamlakhibani Manipur gi geopoliticals engineering da asaw thodang lawram ki British politicals agents Lieutenant Colonel Williams Kuki MLA sing asi tuan pannam ahung gi makhada systematic oina khunda halamki mapung oina Lusai Hills tagi thengnanaba human buffer zone am oina semnaba organized revenue generating agricultural youth ki makhad lampak thok sakthokna amasum labor amadi auxiliary gi source ama oina Kuki singbu thabak sijindanaba gi tamaktani Kuki sing asi Manipur gi indigenous amanati Manipur State Darbar Authority ki matungina Manipur gi singa masum tamgi saruk sing haibadi Manipur gi territory pumba Manipur gi ningthaugi lengak sasan makhad leramkhibani masigi matung state government gi makhad lakhibani management of the state of Manipur 1907 gi rule matungina state asi ki singa masum tamgi saruk sing yauna state asi ki territory manung da lairiba lam forest amasum taxation management gi dama Manipur State Darbar asi administrative authority oina establish tawkibani British officer amasum administrator consultancy ki record matung ni state asi ki umang amasum territory pumba si Maharashtra ki property ni haina mayek sing yauri Manipur India merge tawraba matung da su hairiba lam sing asigi mapu sing si state government ki oina leki Guwahati High Court ki 1963 amasum 1979 gi tuan ba directive singi matung ina Manipur pumba lengak sasan tawrama Darbar rule asi Manipur merge tawraba matung dasu makhatana satnagani masum Manipur gi forest area yauna territory pumba state ki property oigani haiba mayek sing pali maramaduna KNO amasum UPF na Manipur gi singi area sing asi makhoi gi pari puri gi oiba lamni haina claim tawribasi lawdana ba Bharat Sarkar amasum Ministry of Home Affairs ta kokomi gi maikedi gi takshili hari Sandel district ki Kuki amata laitaba khulda Kuki gi yum kunga taret ising pikhre haina JGM gi dashboard thagalakpa angakpa pui lamdam asida lairiba yumthong khudimak Bharat Sarkar na pekhalakpa jal jiban ki makhada afaba thaknabi ising phangana bo honarabasu jal jiban mission ki thabak sing kangkhong sairi Sandel district ki manung sanba Kuki amata laitaba Gongku Anal Village Kuki gi yum kunga taret JGM ki makhada ising phangan khre haina PHED gi dashboard thagalakhiba se angakpui asigumba asoi aranba kya sigi matangda miyeng sangpiu haina ngasi Sandel da pangthokiba pawgi mipum amada Anal Lenglun Tangpi Maha area branch ki president Asaiji Larsen na phongdokri mangna makhata na hakibada Gongko village asi puna yung humdragni thoilei hairiba yum humdragni thui asiki manungda yum yangkhaidi jal jiban mission JGM gi makhada afaba thaknaba ising pikhre haina PHED gi dashboard ki list thagalakhi hairiba khulasi Kuki amata leite du hairiba khulasi da Kuki gi imung kunga tereta JGM gi makhada afaba thaknaba ising phan khre hairiba si pumla lalaba semjin sajin ba wapamni district asimaki
Larong Anal Village the Yumsamaga Humlay Adubo, High River Kulasiki Yumsamaga Kunganipan, JGM ki Makada Ising Pankri Haina, PSE Digi, Despot ki, List Tokpat Yorki, Adubo, Yamnanga Klibidi Kulgi Lady Yumasing Digi, Hena Ising Pikhre Haina report Tori Vadugi Matakta, Ising Pidi High River Kulgi Yumsingasigi, Manungda, BD Kamling Kauba Kulgi Miwema Kaktamagyari, Adu Atopa Yum Samaga Kunganipan Ising Piki Harivaduda, BD Kamling Harivasinatana, Atopa Maming Iriba Mayamadudi, Kulashi the Latiam Sumasakanti, Mataukram na PHED na Zalziban Mission ki Makada Mari Lainadava Miokeagi, Lis Hapsinduna, Tolakibano Habashi, Mari Lainavasing na Miyang Sangpamtui, PHED ki data matung in a Sandel district ki Kulsing the Sada. Maudraga tere JGM ki makar apabatak na ising pankre na report tawri aduga RTI ki report amagi matuina district asigi manungda lairiba langlung khul asigi yumthong sada maudraga humdoi di ising connection pikre de dugo khul asigi miyamna di phangba leti khul asida lairiba yumsing apabatak na ising phangana ba mamangda state sarkar ka mari lena official sing yaun department ga mari lena ba sing da ai sirol capishinduna complaint tawba lekre adubo ngasi phawba complaint sing adu lumna lauduna thabok oina onthokpa mata letri miyamna pamliba sing adu thabok oina onthokpagi muhutta khulgi miyoi sing sauna namthak tawduna thambiri maram aduna hiram asigi matangda sarkar gi mari lena ba sing na miyeng sangduna asoi ba sing asi somthokpiu hairi Sajik Tampaki AR Imbus wanted oikiba PLA gi Major Somo Phari English Singaniga Taraga Treta Sandel District ki Sajik Tampak Laiba Marisuba AR Imbus Tawbigi Taudoka Mari Lenana wanted oikiba PLA gi Major Koizam Ebosa Elias Enau Elias Somo Elias Sumo Elias Panchadel say Nifugama Ngarang Combined Force na Impal Police Station ki Manung Sanba Sagolban Nepra Major Laikai Daliba Baragi Yum Amadigi Phare Hedi Manipur Police CRPF amasum Assam Rifles ki apunba Combined Force satakiba apunba operation aduda RPF PLA gi Major Koizam Somo Pharaba matung mahangna Haidorapagi matuina Kaksing District ki Kharung Part ki Pham amada plastic drum amagi manungda hapchinduna phumchinduna thamlam yamlab nongmai maru explosive amasum atai polam kayamarum phare hari pharaba polam singa dudi M16 rifle ama SLR Nipan 303 LMG ama 303 rifle ani carbine maru samaga maudra SLR maru kunthra detonator ama SLR magazine kunthra gani thoi LMG magazine tara 303 magazine ahum M16 gi magazine ahum inches magazine mari 2 inch motor ahum IED ani remote device ama electric circuit ani split drum ama amasum sim card kona mobile phone ama phare hari Atopo operation amadana miyamdigi namhaduna sel khaibigi thaudok kya siena bamasum nupi singi mayok sa thabak crime ga mari leina ba thaudok sing illegal settlement amasum mediation ki thabak ta hak thengna siena ba miwe masu Imphal West ki lairenja mamang lekai de leiba masagi mayumdagi phare ba miwe dugi mamingna khuraijam Siam Elias Siam se kunthra ga ter kawi District asima ki Pasoi Police Station ki manung sanba khombong awang laikai digi jiribam Imphal lambi da sienba truck driver sing digi nam haduna sel khai bi thabak da siena ba mi amas phari mamingna nongmaithe Vidyasagar Elias kaksaw wa sekun ga mari kawi hari Kokizau group sing ki oina unified political roadmap ama semkhri Kokizau political amasum civil leaders sing na group sing yu asiki marakta coordination hengat hananaba masum political gue ba apamba sing adu punna thengna minana gi panamda collective declaration ama punna lawmina khre masimaru ena Kokizau group sing asin tawgada ba thabak sing adu gi apun political roadmap amani unity in action securing land legislature and future for Kuki Zau people have Timothy Makada Hok Petang Taraga Mari Taraga Manga Pauba Namin Nini Subna Pangtukiba Conclave Aduda Kuki Zau Council Zaumi Council KSO Kuki NP Kuki Sip Association Kuki MLA Sing Shoe Group Singamasum Saknairaba Expert Kashi Yoki Conclave Aduda Measure Kuki Zau Body Sing Unified Framework Amagi Makara Purakna Honaba Masu Kuki Lahulup Singi Umbrella Organization Oriba UPF Amasum KNO gi political objective adu phangnana ba puno hotna minana bi wari okay maruena Kuki Zau Singi yamna maru eb demand am oriba masagi legislature leijaba union territory demand asi thabak to onthokna ba hona ba mari leinani conclave aduna KNO UPF amasum atai civil body singi marakta political coordination makatana lehanana ba central working group ama sema hainus yanaki
loinana Kuki Council ki makhada community level mobilization ki thaba asi centralized tauba Government of India ga dialogue sa thariba UPF amadi KNO gi representative body ama oina thabak tawnaba unified political movement working committee semba committee asina community politicals demand singa mari lainaba sing formal engagement yauna consultation amasum negotiation gi thabak sing mangjil thana tawba haibasi yauri conclave aduna sahi khudingi May 3 separation day haina palan tawba haina su warep lokhiari anauba lenga ama semlakpada CM oigani haina tanaramba singi mahutta BJP gi MLA ama center na CM oina khandun anauba lenga ama semlakpa yabagi thajaba nakna leiri Manipur anauba lenga ama semnaba center ki lusingba singna wa khanakhibaga loinana mathang sai English singani kungataruk ki February gi mamang anauba lenga ama semnaba gi thorang roikhre loinana anauba lenga asigi chief minister oigadoriba miyedu hana chief minister oigani haina KMna singba tawna khiba miyoi singadu gi mahutta anauba BJP gi MLA ma bu chief minister oina khalakpa yabagi phiyomda yamna nakna leire hairi Pausis na pamo pau gi source amagi matung inadi center lenga ki maikei gi tha kya sumna state asigi BJP gi MLA singna amat oina yanaba puraktun anobu lusingba makhannabe gi matam pikhrabasu haujuk pau lusingba makhan mangamdana lerakliba sina maram oiraga center lenga ki maikei gi BJP gi MLA singi marakti gi ama khanduna chief minister gi phampi duna state asida thuliba rajniti gi sarana basi loisinna ba hotnarakadabagi thajaba yamna nakna leire hairi pausna makhatari bidi haujuk pau minister gi lamjel sarugyari bani haina miyamna phongna madi lona ngangnari bhana gi minister nongthomam beren madi Manipur Legislative Assembly gi speaker Saitrabatani bu center lenga ki maikai digi lusingbu oina khanba pamtri hari hana gi minister N beren lamdam asida khunda minari bu kokijau phurupna pamdi aduga speaker TH Saitrabatana lusingbu oina khanba matamna N beren amuk sawati hairiba maram singa sigi yenglaga center lenga ki maikai digi state asida kumja English singani ga kungo humdoi May 3 dagi tholakhiba irang asigi waroisin ama purangna bu hona bada state lenga amal lehenba mathau tabana center ki maikai digi miyam gi ihau lakshina na bu hona bada thodang lawba ngamnaba lal hobagi irang thengnaba ngamlaba BJP gi wakhalon amadi RSS ki wakhalon bu sitna thajaba political gi background leiba amadi lamdam asida khunda minari ba kanglup furup singi marakta oina yanagadaba miyoi thirakpani hari pausinai center na lokholakadori thabasi ngasi nomuni mamangda numit humni gi khongchat Manipur laklamba BJP gi lusingba ani haibadi BL Santos amani Dr Sambit center gi lusingba singda pisin ki report adu da palli hari adumaina mak kayam yamna sumba wafam no haibadu reception khangmangamdri oirakpa yari rajniti gi ahongba si thas ki kunga mathoi digi hiramasi gi matang da su Rashtriya Syam Sebak Sangha RSS ki lusingba Dr Mohan Bagawat naminni gi khongchat Imphal lakadoriba madi BJP gi president JP Nadana Imphal lakadoriba asi state asida anauba lenga ama semgadoriba sigumari leinaraba yai hena su panari Bangladesh ki hanagi PM Sheikh Hasina sibigi serapi nanaba ko na wayal pikhre irang horak pasing hek ubaga nomai kapnaba interim government yathang pikhre International Crime Tribunal na Bangladesh ki Prime Minister Oiramba Sheikh Hasina hanagi Home Minister Asad Khan Kamal amadi hanagi Inspector General of Police Sauduri Abdullah Al Mamur Maralaiti hanna thokre tribunal na hanagi Prime Minister Sheikh Hasina bu sibigi serak pi na bu wayal pikhi kona ahan bada Sheikh Hasina bu punchi supa kaisum sangna thamna bu wayal pikhi dubu miyoiba khunai gi mayok ta makna sataki ba crime adu yenglaga akon bada sibigi serak pi na ba khan gi tuan ba hiram ahumda Hasina bu mara lairi haina kona khangmam khi maru oina miyam bu irang haunana ba thawin sin pi ba mi hana ba yathang pi hi ba masum yot minai sathabada matam sana thingna ba thoram lakhot khidabagi matang na hanagi Prime Minister du mara lairi haba mek sena khangmangam le haina International Crime Tribunal gi judge Golam Mortuza phongdokhiari Chusampur gi miyoi sing Imphal dagi flight tongba hore yumnam khemsan security gi akan ba section thorang loina Chusampur gi miyoi sing Imphal airport dagi flight tonglaga tuan mafam sing da satpa hore haina MLA yunam khemsan phongdokhri Singjama yumnam laikai da leba mohaki mayum na pangthokpa thoram amada MLA yumnam khemsa naiki kanglup anima ki miyoi sing sangthok sangsin tawre habigi pau phangli adumaina ma mapung phana thajanaba thamdriba maramna security gi ngaksen yaudravadi kanglup amana atopa kanglup amagi maphamda changbada ningjing mangsingnabadi phawri
Manipur Kangluki Katna Sainava, Tautokia Mangdasu, Tokre, Hina Paladuna Mang Hai, Misa Miam Amasum civil society organizations in Kutanga, Kangluki, Unkatnava Punama, Oration Purakipangani, Housing Tokli Buatu Miam Puna, Waration Puranava, Honamina, Tangafadi, Loinana, Handakta, Peru, the Minister Planet Wall, 2025 Key, Title Laura Krava, Singjamai, Singam Kadigi, Henson Irombo, MLA Nataran Oki. President Rule Thambadi Manipur Law and Order ki Pibam Pagalakli Army Chief Upendra Dwivedi. President Rule Thambadi Manipur Law and Order ki Pibam Pagalakli Haina Chief of Army Staff General Upendra Dwivedi na Phongtokre. Delhi the Pangthokpa Sanakia Defense Dialogue the Wangang but the Magna Haki. President Rule Thambadi Manipur Ahongpa Kyalakli, Miam the Lengak Tazapa Tamlakpa Loina Kanglu Mashil Gimer Tazanabagi Sahinalakli. Hiram Kudimak the Pibam Pagalakli Haina Lobi. Duran ka pangthokibada ayaksu saruyaki masing yamlaba miyamna sanak photnabigi thoramadu yengba laknaki hawkiba September thada Prime Minister Narendra Modi laklamkiba dunasu Manipurda ahongba kaya purapang ngomkibani mataw sumna phibam phagalaklabadi leba asigi president su atupa matamda soidana Manipurda satkani habigi thajaba lei haina bangna makhataki Kanglu Marshal Hatna Sunabiki Taudo Topiki Sang Hantarakli Haina Paladuna Mangnaki. September Thada Prime Minister Narendra Modi na Manipur Satamatamda internally displaced person IDP Singna Lainaba Anobo Yum Lising Teret Saviki Wapum Laktonaki. Matausuna Hanu Sunabiki Taudo Lep Kibakaluina Law and Order Kipa Makatana Pagalakigani Habi Tazab Laifundoki. Manipur Anoba Lenga Amasema the Kukizo MLA Sing Saruyanaba Madi Saganaba Lemnakri, Hariba Pau Yumpam Yauda behind the Kuki MLA Anina Singdorakli. Atubamatam Gimanunda Manipura, popular government Amasem Nabagi Taurang Toriba si the Kukizo MLA Sing House Power in the Lengak Siamba to support Togani Habigi Wapam Latri, and a site to ACG MLA, how call it how keep Amadi Singat ACG MLA Sinun Tang Anina. Kuyak Piduna Tadorakpa, Chiro Laman Hidakli. Cholasina Hai, Papung when a Manipur Pong, but Pauk Siamaki, Pau Yumpam Weraga, Pau do Aran Bowapam Dan Sangdura than Cookie, Zo MLA Anina Kuyak Piduna Tadorakliba, Chiro Dunhai, Pauk Siaman a cookie Zo MLA sing instead of Sigi popular Lenga Ama Siamba the Sarugana, but Maris Hogana, but Lemnakri, Hidi Pau, Yumpam Yaudavani, hiding so, Paus the Makata, do got Tanasuna Miamatamsagi. How's it going to be Miam Paus, Matan Solutions, Ragamas Makata, no Bob, Miam Punangaminasi?